Idu ningthaudagi de lokhotjage Saikul gi inside story yamna fajaba ma leire Kesi kuiraba kesni mamangi Saikul Inpi gi office bearers singna namchillaga thamlambani week asida among mati fonglakre anouba Kuki Inpi officer bearers singna kes asi paikhananaba matam niri anouba Kuki Inpi na kes asi kamdawna haisingna handle tawbage haibadu yengkisi kes handle tawba haitraba justice tawbada sum thamba taragadi kuiraroi Saikul da lanjaw ama thoklaglagani Miyangi mihut oiriba MLA singna tumina laisilibasi karigino N Birena Chief Minister from the resign taukraba matungda Center na Manipur da suspended animation thamjilaba matungda hauzik PR President rule thamjinduna leiri adubu Manipur da anouba BJP gi leibak ama semba yabagi laifam thokpa MLA masing adu suna leijarabasu hauzik fawba anouba leingak ama semba ngamdaduna leiri Masiki maramdi BJP gi oina leiriba MLA singi manungda amaga tinaba yadaba haibadi apunbagi thauna pangal sagatba ngamdaba asini thawong asina taklibadi miyangi mihut oiriba MLA singna Manipur miyangi damakta khanduna thabak tawa ngamde masa masagi oijabatana mangda thamlaga thabak tawi haibasi takpani haibada thoina laloidra haina khali mikhal matamda miyamna vote piduna miyangi mihut MLA oiba khankraba sing leina Karigidamakta PR leingak sachani makhada miyam lehalibano haibasigi pakum haudik leiriba miyangi mihut oiriba MLA sing asina chakchana pifam thokpani haudik maksu BJP gi MLA sing manungda Chief Minister oiningba miyoi kya leiduna MLA khomna bagi thabaklomda mai onsenduna leiri haibasi leibak miyamna thoidok hendokna adumak khangi adubu Manipur gi oiriba fibam asidagi popular government ama leiduna leitana Manipur miyam gi ihul khangna leibak asigi oiriba wathok lanthok kaya asi nena dana loisinaba honaba haibasi Manipur miyangi apamba asi miyangi mihut oiriba singna khangna pangthokpam thokpa masa masagi mathau adu miyangi mihut oiriba MLA singna pangthokadabani mathau pangthokpa haibasi Manipur da popular government ama lingduna Manipur gi leingak sasan tawduna lamdam asida tangdu leitaba puraknaba hotnaba haibasini adubu miyangi apamba asi hauzik fawba miyangi mihut oiriba MLA singna Nathaiduna usi makulda changduna leiriba asi yamna lali asumna miyangi mihut oiriba MLA singna Bharat Sangbidhana MLA singna piriba mathau mangam adu ningtina pangthokpa ngamdaba haiba asi loirabani asigumba MLA singi asonba asi Bharat leingakna mayek sengna khangbadagi N Birembu Chief Minister from the resign tawhalaba matungda Manipurda PR sasan thangkibani adubu haudik PR sasan thamlabasu assembly muthatpa natri suspended animation thamduna anouba leingak ama semnabagi khudongchaba adu piri khudongchaba asi BJP gi MLA sing amadi makhoi chatminariba political party gi MLA singna lawfam thokpani masi lawnabagi amata ngairaba lambidi MLA sing amata oina punsinduna MLA singna Luchingba ama khanduna Manipur popular government ama lingba haibasini hairiba thabak asi pangthoknaba hotnaba haibasi BJP gi MLA singi makhuta lei adubu MLA singi marakta yengthinaba amadi amata oina punsinaba ngamdabadagi Manipur miyam president rule leingak sasani makhada thamliba asi kwaidagi aranbani haibasi MLA singna khangpham thoi Arambai Tengol gi PRO Robin Mangang Khwarpam de ge lokhachege handaki lansida khul laikai da sumyeng biu lairik heiba asoba officer sing from naiba senjau paiba mitai singse maximum loina negative impact legani mitai gi mayokta loina wangang bani sumyeng biu lairaba suraga chajaba thabak macha tawba singchina leibakpu kalam labadi sirachu yare haidana loina tawbani sumi sumde hainasi aigi experience tadi masimak oi Makhatana Robin Mangang Khwarpam de ge lokhachege miyoi kharana Joy Kumar gi ex account adu ngarang khak semani Kuki na semani hairido pumla lali maramdi Joy Kumar gi statement adumak NPP Manipur State Unit ki official page ta haujiktagi na 15 hours ki ahead ta post our krabani state president amagi statement bu aseng bani aran bani khangdana hekta page aduna post oba yabana te aduna Joy Kumar gi ex account gi statement chi ma masamang na ibani hairi Numit tareni gi manungda officer laktuna sengdokadabani Ranjit Ima minu lairembi sengal sagatpa loop haukiba December 2013 dagi satharakba March anti-drug campaign asibu youth trust hariba asita lana pauthokpiduna Manipur miyamda utchairi haina EMLSSL gi president Ranjit Maitena press thadorba chirol amana hairi chirol achina hai EMLSSL gi kanagumba loop organization amataga mari leinajarak3 masida sagol chem herode takhelambam Ranjit Kumar amadi Samurai Lakpam Chonan hariba miyoi ahum asina EMLSSL bu
ड्रग सेंटर का खुसमनदुना ड्रग चाबा योनबा फाइ हाइदुना लाना लेबाक मियामदा संदोकलिबा असि नुमित 8 गी मनुंगदा EMLSSL गी ऑफिसर लाक्तुना सेंगदोकदबनि हाइरि।